University ki wathok thizinaba UGC amadi HRD Ministry ki mihut sing yawa inquiry committee semlagani haina Economic Times ta fonglak libasi yabangam loi BC lautokpana amata ngairaba demand ni haina musu amadi mutana thamlakni Manipur India da tinba matamda laikiba matamadugi Manipur ki map adu India ki survey timna lakpada Manipur lengak na puthokuna survey tawbada yawan biyo haina Shiv Sena Manipur na demand tawrakni Border pillar number marsuga mato yauna tongan ba issue marida SSUM POFM amasu SWN na kaukiba kung kunmari ki general strike na maram oiduna mahusagi pulisida chauna kaiti Desamna thamlakli ba allegation pumba aran bani fourth position tarakrabi mahairoi na pangkiba makta asweba laikide haina Board of Secondary Education Manipur postel na sektorakni Amasung Loktak Pata Ayush ki doctor nurse samadi hidak langthak suna yauba floating dispensary amal lahenbagi state government ki proposal da center na ayaba pirakle haina Minister Ajay Kumar Fongduraki Mayam bukurumzari adom ne grips impact news ni erina thinguzamna hozi pungja sifawbagi maru eba pausing miyam da pizari Union HRD Ministry yauna center amadi state lengakna VC Professor Adya Prasad Pandigi michang changduna leire haina musu amadi mutana thamlakli inquiry committee ama semduna Manipur University ki wathoki matangda thizilagani haina Union HRD Ministry gi maikaidagi thamlakli ba wafam adu musu amadi mutana yabangam loi haina su khangalakpaga loinana makhoi gi amata ngairaba dimandi VC lathokpani haina akanba wafam thamkhre loinana VC sindokna ba irang haukiba asi lalhaulup amana lupa koti manga gi demand tawbada VC na Pidabadagi Mahiroi Singh Amadi Oja Singda Insinduna Irang Hawan Bani Haina Fongdokpa Man Bawafam Chief Minister na Fongdokiba Adusu Manipur University ki Loop Ani Asina Akan Bamuongda Kandem Tawkibaga loinana Wafam Asigi Matangda Legal gi Mating Lautuna Thengnaragani Haina Musuki President na thamkhre Asi Manipur University Complex ta laiba Mutagi Office ta Paumi Singha Unabada Mushugi President M Dayaman Nahai Manipur University ki wathok asigi matangda thijinaba UGC ki member amaga loinana Union HRD Ministry ki mihut ama yauba inquiry committee ama semlagani haina National ki thakta fongba pauche Economic Times ta Union HRD Ministry ki maikaidagi thamlakli ba wafam asi mushuna yabangam loi Union HRD Minister amadi State Government da mushuna thajaba leitre haina fongdokibaga loinana VC lauthokpa haibasi makhoigi amata ngairaba dimani haiki loinana BC na Mangonda siriba maral tara manga adugi matangda sengdokpagi mahuta ngaihak leitana ngangningbakta ngangliba asi ikainingaini magazine fongbagi sale piu yadabadagi irang haubani amuk haiba nakalamaromda lalhaubaga mahiroi singa mari leinai haibana chingba mari leinadaba wafam kya hairakpa si kandem tawi haiki Nakalamaromda Mutagi spokesperson Ningthauzam Debananda Amadi NG Nimaina Fongdorakpagi matung ina Karigumba Manipur University kange hairabati VC lauthokpa natraga VC Pande kange hairagana Manipur University manghanba haiba wafam asina khwaidagi maru oiba wafam oire haiki loinana VC da lalhaubagi sale gi demand lakle hairaga VC na state ki luchingba singda khanghanbagi mahuta Union MHR Ministry da Khanghal Lamlaga State Asigi Chief Minister na BC gi spokesperson oina laibugum tawba asi laibak thibani haiki Union HRD Ministry na akoi na pukhachari demand asi khanna bi mota Vice Chancellor ki maikai de lepa man mo ke ama mang da lai khram tung da inquiry committee ma sengune wa pham lakpa ja khung tha thajade Union HRD Ministry akoi sung tha thajade inquiry तौबदुना ते अखोना तांजरी दिमाना से वाइस चांसलर से याम इरेस्पॉन्सिबल और माई मथक एलिगेशन मैम लेरबसे मसाना सु मतिक चाना क्लैरिफाई तौब ngamdre maram aduna ma se khudak ta lokthokadamne haiba demand ase akhoi tawjabane poi chief minister ngarang thambi khiba wafam akhoi gi changali ba khongjang ase kana gumba akhoi gi lalolu ama khangna vice chancellor da sel khara demand tawbuna maram orkanda agitation ase changhelakne maina thamkhiba wafam ado yab sungam loi akhoi na changhenjari ba khongjang ase kana gumba lalolu natraga asum hiram Mari line of Kungan have a wafam sima tamzage. Shape AP Pande to Biga Haragana, Manipur University Mangan Batare. Aduga Manipur University shape to Biga Haragadi, AP Pandesi, Kudakaloki Batai. Manipur Chief Minister Simaki, a spokesperson, Magi, subordinate or in a lower, Aduga Chief Minister Sinuzo, Madu accept Ogzere, Marundi, Bisina, Hagadavawadu, Mana, Bisigi Bihabta, Haire Masi Yam Ikai Ningaini. Akogi Chief Minister mo with the Matiksa de Highway Kashu no Oroi
Manipur University Student Union amadi Manipur University Teachers Association na kogi Union HRD Ministry thokiba statement haibadi inquiry committee ama semduna hauji Manipur University thokliba issue sigi matangda ticket hangani hagi wafam adu Manipur University Student Union amadi muta haibadi Manipur University Teachers Association na yaningde phongdo khare makhogi amatta ngaiba makhogi adumlaba firepti Manipur University dagi BC lokthokpa asinatana atopam leiti haina phongdo le nakal amaromda ngasi Social Student Union of Manipur na kaukiba pung kungamari banasina maram orga tongan ba ifal mafam singda ban sakot pasinga lambi timduna karma mongda khongam changchali hiram masigi matangda khogi musuna phonglokpagi matungina Manipur University ki Vice Chancellor oiba Professor Adip Prasad Pandey ase Chief Minister amadi Center lengakna mahaki misang sangduna BCSC bu makhatana thamna honari haibigi maral surakli nakal amaromda hauji hujumok thariba khogi banasigi manungda ban sakot pasingna lambi chatpa kaya ama thingduna hojiksu banasi akan mamongda hojik changchali hojik miyamna ubiri khogi ban sakot pasingna lambi da leptuna khogi gari chapa sing thingduna banasi bu mapung phana sakoli hojik fawbugi na thogon indok thorok sing thokpagi pawdi leitri tu bu makhata ba pawsing debak impact news meeting tadun review hojik on the camera person Gurumayi Mumi social magalona pawmjari ba ai kitamiyam Premsan Impact News Infat Amaromda Vice Chancellor Lautho Uhaiba Dimanda Mushu Muta Amadi Mushana Changsilakliba Kongjang gi Saruk Oina Tha Sigi Tangmapandagi Haukiba Paring Naina Chatharakliba Chara Henbagi Kongjang Makata na Chathari Ngasisu Physics Department Amadi Computer Science ki Mahiroi Amadi Oja Singna Chara Henduna Wakat Mipam Phamki Kongjang asigi matangda Manipur Musugi Cultural Secretary Laisham Robindrona Vice Chancellor Lauthoknaba Changsiliba Kongjang asibu Lana Uhanaba Mioi Kharana Hotnare Haibagi Chingnaba Leire Democratic oiba Kongjang asida apanba pirakpa khudingmak Mushuna Musa Muta amadi miyamga khutsamnaduna thengnabada natana mara leiraba Vice Chancellor laukthoktriba fawba Kongjang hanba leiroi loinana tha ama makha helaba Kongjang asibu lumna lobagi mahuta Chief Minister na hojikta Inquiry Committee semgani haibasi yaningde ngallingai matamda tumin leishilaga asigumba committee ama semduna thizilamlabadi Manipur University ki wathok nahana loishilamba yabani haina paladuna Ministry of Human Resource Development na Musuna Changsilakliba Kongjang anti-national oi haibasi condemn tawi Vice Chancellor ama khanaba hotnabada leibak macha tadaba wafam thamlakliba asigi paukhum oina demand phangdriba fawba Kongjang changsin ki gani haiki ngarang chemna hairakriba wafam adu tasengna 45 days sama Sanghila Bawda Mana, Nasi Arang Katang Wafang Krakatang Haribasi, Magi Karama Wakalono, Kari Maramdagi, Nasi Arang Katang Tola, Maja talk the Vayadre, had the Tola, Asuku Matam Simana Tormadaragadi, Equina Inquiry Committee, Shemabu Hairkatsu, Tamat Hani Sangan and Manam Sindangang, Horput I mean this. Lorum Dagadi, Nashing a similar university study, Inquiry Committee to Shema Lawyer Matunda, heck finding the Putoko lawyer and Hajata, Aduna Mana totally Basita in the Yazaning Day, Yam Tenge, Ministry of International and Akoi, Musuvo Haribum, Mue Duna, Karimoi Committee, Mashemega and Harry Poto, Committee to Zokuni except of Wangamzaro. Nakalamaromda Akhil Bharatiya Vidyarthi Parisat Manipurna Manipur University da oiriba tangdu leitadaba academic atmosphere asibu mahushagi fibamda hanjil hallu haibagi demanda ngasi kaisampat laimajam lekai community hall da wakat mifam phamkre Paumi Singda Wangang Laduna AVVP ki member N Noglemba Maitaina Hauzik Oiriba Charangnaba Asina Mahiroi Singi Punsida Chamamnaba Pokhale Amadi exam gi result haiduk tabana maram oiraga Mahiroi Kayagi Tungi Punsida Akaiba Pirak Payabagi Pibam Dalairi Asigumba Pibam Asida Mari Lenaba Authority na Micheng Changbiyu Haina appeal tauki Makhatana AVVP na Governor Amadi Chief Minister da memorandum pi kiba leirabasu Mahiroi Singi Damak Lengak na Micheng Changbidabada Nungnangba Fongdoki Panbayabadi Mahiroi Singi Punsi Mahushagi Pibimda Hanjal Hallu Haibagi Demanda ABVP Notice Selna Delhi Dasu Wakat Mipam Phamkre Hairi Mapanda natragana any koi state oi taragasu akoi makhatana further study tawbagi chance tu phangdana chahi mangba yabagi yamna nungnangba yamna nungnangngai oiba yamna akiba tanja amada lei masigi tanja se Satra Koigi, the Amla Live Tibo, Duinina, Tongan Mangasi, Toy Birang, Maram Oidana, Manipur University, Hanege, atmosphere to Kairabanina, I will cheers and camera, Suga, the Kotka, Yamama, Taudana, Adogiam, Tangadaba, Manipur University, Tambiriba, Yamasing, Ichesingi, semester exam singi, Hausalaga, Maya de Lepaka Leba, Madi. Tongan basic research work Mayama, Marta Lepa Levi, Kudong Sadaba Mayamse, Masigi responsibility, Sikanana Pubido, Masi.
ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯍꯟꯕꯤꯌꯨꯅ ꯑꯗꯨꯃꯥꯏꯅ Manipur University ki Vice Chancellor Professor Deprasad Pandey famdagi lauthoknaba amadi MSF ki Vice President Jugesor gi mihata chenaba sing phagatnaba lenga ki pukning chingsilakpaga loinana hiramasi sing asigi matangda haurakpa ihau singda saruk yagani haina International Sanamahism Students Association Kanglai Pakna thokpa chirol amada khanghalakli amadi border pillar number marfuga mathoi gi matangda DC tenglopana achumba wafam kaya thamlaba fauba lengakna masagi firep loba ngamdaba asi asonba uthokchabani hainasu makatarakli Manipur na India da tinba matamda laikiba matamadugi Manipur gi map adu India gi survey team na lakpada Manipur lengak na puthokduna survey tawbada yawhanbiyu haina Shiv Sena Manipur na demand tawrakli loinana ngamkhai gi chayet na basi gi matangda lengak ki semkiba high power committee gi chairman oiriba Karam Shyamna Khunja singda border pillar yungba uhobra madugi evidence leibra haina hangkiba wahang sing adubu akanba moongda yaningda ba fongdokre ngasi babu parada leiba Shiv Sena Manipur state ki office ta paumi singa unabada party asigi president M Tombina haigibada India na Manipur bu mirai re haibasi thabak na takle hauzik thokliba border pillar number marfuga mathoki wathok asida India government na khangsinadana leiba asi laibak thibani haukiba chahi English singani tara gumdoida India amadi Myanmar ga yanakiba warol gi wangmada Myanmar na lam henjilakle haibasi khangna tumnin laisanba asi laibak thibani Shiv Sena na ngamkhai da chatuna yengsilubada tongan ba India amadi Myanmar ga sahi tawnakiba che changsingda yumpham oiduna mamangda leiramba lamdagi horizontal distance oina meter lishingani ga chamapal yangkhai tare dasmik tare ahum mapan gi lam asi Myanmar ne henjilaktuna leire haibasi khangbangam le haiki loinana India gi survey team lakpada maru oina border pillar 79 80 amadi 81 asida ahenba micheng changbiba pami haina fongdokhi nakalamaromda India gi survey team ama Lakliba July ki tang taraga nipanda lakpa yai hairiba asida lammasigi matangda khanghairaba Manipur gi ahal laman sing yauna tongan ba CSO amadi political party ki luchingba singna saruk yahanbiyu haina M Tombina fongdoki 2013 gi India amadi Burma gi agreement aduda yauriba mafam ado madu onana yungeba 2959.739 meters hai horizontal distance ta akoi India gi lamba ngeba khwaidagi awang thaki authority adusu state government na appoint obo chairman mana chalibasi kotha gi khunsu sate kotha khuno su sate ani du gi marakta kotha khuno rom da sanghom da leiba school lampak tu da praja sing adu da pillar si yungba uhobra thukpu uhobra documents leibra haidra man khangadom de khunja da onsan na hangbai se masi mahaparaloi gi masak amani masi angak ko taret ki manung da amani man hangerga na administration DC da hangadong ni man hangerga ki survey of India da hangadong ni he is the authority man khunja sing da hangbadu khunja sing na karino khungudoriba Kwatha Khunauda Myanmar na border pillar number marfuga matho yungsilakpagi matangda Committee on Protection of Indo-Myanmar Borderland Manipur na chatuna yengsilubada fanglakpa report ki warot tha ama asigi tang taraga nipanda lakpa yana leiriba Survey of India gi mihut singda pikhatnaba hotnari loinana pikhatkadaba report ki warol semba amadi nauna survey tawrakpada yawhannaba lamdamasigi CSO amadi akhanga haisingna sarukyabi yuhaina committee asina appeal tawrakli Kekupata laiba icham ki office ta paumi singa unabada committee asigi convener D Solomona wathok oiriba Indo Myanmar pillar number marfuga mathoi gi matangda mamang thagi kuntrada icham amadi committee na sinduna Tengnopal district Kanem nam khulda khul taraga marigi oiba mifam ama pangthoki mifam aduda laukiba warep ki matungina Kwatha Khunauda leiriba border pillar number marfuga mathoidagi Z charo faubada leiriba border pillar number marfuni thoidagina marfuga mapan faubagi maramda memorandum ama tha asigi tang mapanda chief minister da pishinduna kupna khananainaki chief minister na hairakpagi matung ina wathok oiriba Kwatha Khunauda yungliba border pillar number marfuga mathoi yengshinbata natana khulgi puwari fauba liru laurure marak asida Survey of India gi mihut sing tha asigi tang taraga nipanda laklaba yai haina chief minister na hairakli maramaduna Survey of India na lakpada committee na Kwatha Khunauda gi laurakpa report adu pikhatnaba thaurang tauri loinana nauna survey tawbada lamdam asigi CSO amadi khul kayagi mihut yaunaba khanghangani chief minister nasu khulgi luchingba amadi stakeholders sing yauhangani haibagi thajaba pirakrabani maram aduna paikhatkadaba report ki
ꯄꯤꯈꯠꯀꯗꯕ ꯔꯤꯄꯣꯔꯠꯀꯤ ꯋꯥꯔꯣꯜ ꯁꯦꯝꯕ ꯑꯃꯗꯤ ꯅꯧꯅ ꯁꯔꯚꯦ ꯇꯧꯔꯛꯄꯗ ꯌꯥꯎꯍꯧꯅꯕ ꯂꯝꯗꯝ ꯑꯁꯤꯒꯤ CSO ꯑꯃꯗꯤ ꯑꯈꯪꯍꯩꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯦꯀ꯭ꯔꯨꯄꯥꯠꯇ ꯂꯩꯕ ꯏꯆꯝꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯗꯨꯅ ꯄꯥꯎꯇꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯔꯚꯦ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯖꯨꯂꯥꯏꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯝꯃꯤꯇꯤꯅ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯃꯗꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯒꯅꯤ ꯍꯥꯏꯕꯁꯤ ꯄ꯭ꯔꯖꯥ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯊꯝꯖꯕꯅꯤ꯫ ꯃꯁꯤ ꯇꯧꯒꯗꯧꯔꯤꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯁꯤ ꯑꯆꯨꯝ ꯑꯔꯥꯛ ꯆꯨꯝꯊꯣꯛ ꯆꯨꯝꯁꯤꯟ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯒꯗꯕ ꯃꯔꯝꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯈꯪ ꯑꯍꯩ ꯄꯨꯝꯅꯃꯛꯅꯁꯨ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯁꯤꯒꯤꯗꯃꯛꯇ ꯃꯔꯨꯑꯣꯏꯕ ꯁꯖꯦꯁꯟ ꯑꯥꯏꯗꯤꯌꯥ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏ ꯀꯝꯃꯤꯇꯤꯗ ꯍꯥꯏꯕꯤꯔꯛꯅꯕ ꯃꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯃꯥओꯋꯤꯁꯠ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ ꯃꯅꯤꯄꯨꯔꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯏꯪ 2019ꯒꯤ ꯃꯥꯔꯆ ꯊꯥꯗꯒꯤ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯉꯝꯈꯩꯒꯤ ꯁꯔꯚꯦ ꯑꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯝꯗꯅ ꯍꯨꯔꯥꯟ ꯂꯅꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯔꯚꯦꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯗꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯌꯦꯠꯂꯛꯄ ꯂꯩꯈꯤꯗꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯤꯗ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯄꯪꯐꯣꯡ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝ ꯍꯨꯞꯅ ꯈꯟꯅ ꯅꯩꯅꯕ ꯃꯊꯧ ꯇꯥꯏ, ꯈꯨꯠꯆꯥꯕꯤ ꯈꯔ ꯈꯣꯝꯂꯒ ꯈꯟꯅꯔꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯕꯨ ꯑꯄꯪꯕ ꯁꯤꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ SSUM, POFM ꯑꯃꯁꯨꯡ SWAꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯃꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯁꯤꯟꯊꯥ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯤꯊꯣꯛꯄ ꯌꯥꯔꯣꯏ, ꯌꯦꯜꯍꯧꯃꯤ ꯀꯟꯅꯕ ꯀꯥꯡꯂꯣꯟ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ, ꯋꯦꯕ ꯂꯤꯐꯇꯔ ꯁꯟꯖꯤꯇꯥ ꯆꯅꯨꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯤꯌꯨ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯑꯣꯖꯥꯁꯤꯡꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯄꯣꯁꯇꯤꯡ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ ꯍꯥꯏꯕ ꯍꯤꯔꯝ ꯃꯔꯤ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯈꯣꯡꯖꯪ ꯑꯁꯤ ꯆꯠꯊꯈꯤꯕꯅꯤ꯫ ꯁꯤꯟꯊꯥ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯕ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯐꯝꯁꯤꯡ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ, ꯄꯥꯎꯅꯥ ꯀꯩꯊꯦꯜ ꯑꯃꯗꯤ ꯊꯪꯒꯥꯜ ꯀꯩꯊꯦꯜ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈꯤ꯫ ꯊꯧꯗꯣꯛ ꯋꯥꯊꯣꯛ, ꯑꯅꯥ ꯑꯌꯦꯛ ꯑꯃꯗꯤ ꯏꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁꯀ ꯃꯔꯤ ꯂꯩꯅꯕ ꯒꯥꯔꯤ ꯆꯠꯄ ꯅꯠꯇꯅ ꯂꯅꯥꯏ ꯒꯥꯔꯤ ꯆꯦꯟꯕꯒꯤ ꯆꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯈꯤ꯫ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯈꯔꯗꯗꯤ ꯂꯝꯕꯤꯗ ꯃꯤꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯊꯤꯡꯈꯤ꯫ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯅꯕꯇ ꯅꯠꯇꯅ ꯑꯣꯏꯜ ꯄꯝꯞꯁꯨ ꯊꯣꯡ ꯍꯥꯡꯅꯈꯤꯗꯦ꯫ ꯏꯝꯐꯥꯜꯗ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯆꯥꯎꯔꯕ ꯃꯃꯤ ꯇꯥꯈꯤ꯫ ꯈꯣꯡꯖꯪ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯂꯝꯕꯤꯗ ꯆꯥꯏꯊꯣꯛꯇꯨꯅ ꯉꯥꯛꯁꯦꯟꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯣꯡꯖꯪ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯄꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ꯫ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯩꯕ ꯀꯩꯊꯦꯜꯁꯤꯡ, ꯅꯝꯕꯣꯜ ꯀꯩꯊꯦꯜ, ꯑꯣꯏꯅꯥꯝ ꯀꯩꯊꯦꯜ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯀꯩꯊꯦꯜꯁꯤꯡ ꯊꯣꯡ ꯍꯥꯡꯅꯈꯤꯗꯦ꯫ ꯂꯝꯕꯤꯗ ꯂꯅꯥꯏ ꯒꯥꯔꯤ ꯈꯔ ꯅꯠꯇꯅ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤ ꯑꯃꯠꯇ ꯆꯦꯟꯅꯈꯤꯗꯦ꯫ ꯂꯅꯥꯏ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖꯁꯤꯡ ꯊꯣꯡ ꯍꯥꯡꯅꯈꯤꯗꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗꯁꯨ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯈꯤ꯫ देसामना थमलकलिबा एलिगेशन पुंबा अरानबनी, 4th पोजीशन तारखरबी महैरोइना फंखिबा मार्कता असोइबा लेखिदे हाइना बोर्ड ऑफ सेकेंडरी एजुकेशन मणिपुर बोसेम की सेक्रेटरी अखाम जॉय कुमार ने सेंगदोरकली। बाबूपरादा लेबा बोसेम की ऑफिस ता पौमी सिंगा उनबा अमदा अखाम जॉय कुमार ने हाइकिबदा हंदक हाइदोखिबा क्लास 10 एग्जामिनेशन दा 4th पोजीशन ताखिबी महैरोइ अदुदा मार्क वाटना पीखिबा लेते लोइनना वाथोक असिगी मतांगदा महैरोइ असिगी ममा मपा बोसेम की मिहुत अमदी एजुकेशन मिनिस्टर यावना फमिनदुना सानबा लोइख्रे। लोइनना महैरोइ असिगी मार्कता हानदगी अहोंगबा लैरोइ हाइबा वाफम थमख्रे। करिगुंबा वाथोक असिगी मतांगदा वारोइशिन असिगी महैरोइ असिगी ममा मपासिंगी माइकैदगी मखाताना पेंदबा लैरबदी इंक्वायरी कमिटी अमा सेंबदा बोसेमगी माइकैदगी अकाइबा लैते हाइना सेक्रेटरी असिना फोंदोखी। पनबा याबा अमना देसामना हंदक हाइदोखिबा क्लास 10 एग्जामिनेशन दा मरी सुबा पोजीशन लाखिबी महैरोइदा साइंस अमदी इंग्लिश सब्जेक्टा पुन्ना मार्क 9 पीगदबा पीबीद्रे। मरी सुबा पोजीशन महैरोइ असिना फंगफम थोकपा मार्क असी पीबीदुना वाथोक असी लोइसिनबियु हाइना डिमांड तौरखिबनी।
हौजी टेबुलेशन दा सिंकतना मार्क निपान वाटलग लेरे बिसमा टोटली अरान वफमने मार्क तो दम चपचाना लेजरी मनुंग लेबगा मपान लेबगा चामाना ले पीब मार्क खरदा कोई पेंजेद्रे हाइबदो अकोई कंप्लेनिंग की काउंट का बोर्ड का सब्जेक्ट एक्सपर्ट मकोइना पोरपा बोर्ड की अकोई हेड एग्जामिनेशन का खना नैनाग्रे मदुना मतमदुदा अकोई पोर्टो यानबा परखरे ना कोइना लौजरे अदुबो होजिति यानिंदबो पोर्टमा लाबनिना मियाम खंगना खमिनना हाइबदुगी मतंगदा इंक्वायरी कमिटी अमा सेमबा हाइबसी आयाम मतमदा हेक्सुम थोगोम थलोको मतमदा लेबनिना अदुगुमा इंक्वायरी कमिटी अमा सेमरगा पोर्टो मखाताना पेंदबा लेरगदी यंग जगे हाब लोकताक पाता आयुष की फ्लोटिंग डिस्पेंसरी अमा लेहनबगी स्टेट गवर्नमेंट की प्रपोजल दा सेंटर ना अयाब पिरखरे अचौबा बोट अमगी मनुंगदा आयुष की डॉक्टर नर्स अमदी हिदाक लांथक सुना यावबा टीम अमना लोकताक पाट की अकोयबदा लैरिबा मियोइसिंगदा आयुष की अना लायंगी खुदोंग चाबा पीगदौरी नाकालामरोमदा स्टेट असिदा फमुंग चामा लैबा योगा एंड नेचुरोपैथी रीजनल एंड क्लिनिकल रिसर्च सेंटर अमा थंबगी प्रपोजल दा मिनिस्टर ऑफ स्टेट इंडिपेंडेंट चार्ज आयुष श्रीपाद येसो नायकना अयाबा पिरकले हाइना हेल्थ मिनिस्टर एल जयंत कुमार न थमलकली ngasi all secretariat ta laiba health minister gi office chamber da paumi singa unabada minister L Jayanta Kumar na hai handak ikui kuidana mahak masa amadi ayush ki joint secretary R Peter director yauba team amana minister of state independent charge ayush Shripad Yesho Naik na Delhi da unaru re loinana state asida ayush ki shothariba fibam asidagi khara phagatnaba loinana anoba mayon ama pihanaba pandam da proposal kya thamki Minister of State asina proposal pumba thawa yauna tabiki loinana proposal kayada ayaba pibiraki Minister of State asina state asigi homeopathic medical college sabagi hauzik lairiba project asi loishin bagi UC pirabatungda college asigi nupa amadi nupi gi phamung yankhai gi oiba hostel auditorium staff quarters sabagi proposal da ayaba pirakle loinana kangla da state herbal garden ama sembagi fund release tobagi ayaba pirakle haina su health minister na fongdoki mi kumai kunga chanba ma maduda khogi doctor ge khogi floating khogi kanoda health sector da koina yagaiba flying doctors and flying ambulance adana air ambulance tobudo adugi type ta हौजिकी सिदा इसिंग द फ्लोटिंग आयुष डिस्पेंसरी हाजन तोरगा स्पीड बोट मचा अमनि दना तोंगन तोंगन जगह ते लैबा मखलगी इसिंग मायदा युम मचा मचा सार लैबदु दगी अनाबदु पुथोरगा हौजि हाबि ही अचौदु पुथोरगा ही अचौदु मनुंग दरे दा होगी आयुष की डॉक्टर सिंग अब नर्सिंग फमगा हिदाक लेम ना हापगा म लाइंग बि यारो ड्राइबगी कंसेप्ट बमगा खोइ लाकपा हेबे ताई अद मदुगी दोखना नरेट तोबदा मै साथेना नंगाय होवे बगो अति हरा होवे अद यस मदु याम थुना प्रोजेक्ट सारा पिरो हाजन हाइबा मा मदु मत होवे Art and Culture की मिनिस्टर फमसु पुरीबा एल जयंत कुमार हाइकिबदा हंदकी खोंगचट अदुगा मरी लेनना आर्ट एंड कल्चर की यूनियन मिनिस्टर महेश शर्मा गा उनबगी तांजा अमा फंकी लोइनना मिनिस्टर असिना अनौबा पैकेज कयागी कंसेप्ट पेपर दा अयाबा पिरकले लोकताक चौबचिंग अमदी मोरेदा कल्चरल कॉम्प्लेक्स साबा लोइनना उखरुल हारबा खंगाइदा वार म्यूजियम अमा साबगी प्रपोजल दा अयाबसु यूनियन मिनिस्टर ना पीबी रखले हाइना मिनिस्टर एल जयंत कुमार ना फोंगदोखी कंगला मनुंग दा खोइन हन तौगदो मखल पोट म्याम लेरी कंगला मनुंग म्याम बिरंगनी जेसी मिचिन पुसले अमत म्याम हम सागले गो सी नतब मखल की पोट म्याम हम कंगला मनुंग दा खोइन पिक पिकपा पियगे से महकते लेबा वारी जे लेबा अदम मखल पोट म्याम लेरी बको हरि म्याम से डेवलप तौनो होनबा गांड नेचुरली वी नीड मनी अदम मदी पैसा दो ले यदबनेना मदु कंगला मनुंग की से मसेदा वालो म्याम दो सेम को नन पैसा पिबियो ना मदि किसु खोइना प्रोजेक्ट प्रपोजल पिर मदु मा यामना नुंगाइना लहोवे अदो स्टेट गवर्नमेंट की लेजरीबा मखल की विजन ऑनरेबल चीफ मिनिस्टर की आयशा की अखोई ऑफिसर संगी अमसुंग प्रजा की ले विजन सिंगसे टू सम एक्सटेंट मेटेरियलाइज तोब ngamgadra ina kan bai bitai chaliba makhal gi handa ki tam chalida ayam ba tob ngamgadra मतंग स्वाइसिदा ब्रेक अमा लौजगे ब्रेक की मतुंगदा ngasi ayu anganbada more ward number 2 gi gamnong beng da leiba yum ahumda sakhangdaba singna nongmai amadi lethot bom kaplambagi pau amadi manipur ama somalim gi tongan tongan ba ipau sing puduna lakchege impact news per meeting ta dun lebiu mayam bu amukana taram nokchere bulletin asigi makata ba pau myam da pizeri
ngasi ayuk anganbada nongmai amadi lethotbom kapagi thodokama moreda thokre ayuki pung ani muktaba aduwaida sakhangdaba khutlai paiba mioi kharana more ward number 2 gi gamnom beng da laiba Emmanuel Church ki nakanda laiba yum ahumda lethotbom yauna pungkhai ama mukchupna nongmai round kya kapsin ki adumapu thodok asida mi asok apan gi pauti yaudri tungda nongmai kapiba mafam aduda more police commando amasung taramathoi suba Assam Rifles ki apunba team amana mafam aduda jangsin ba matamda nongmai kaplamba miyoising adudi chain kibana phabangam hautre haina impact news ki more correspondent na fanglakpa pau asina hairi nongmai kapsilam liba yum sing adu thongkhomang tauthang chahi kuntraga taret changkhulun lungdim chahi yangkhai ga mari amasung laikhidraba on kholet haukip kini hairi thodok thokpham adudagi kapthokraba nongmai marugi tokning cha mehena amadi lethot bom ki tokning taruk loinana pokhai haudaba lethot bom ani amaga security personnel sing aduna thengnaba ngamki pokhai haudaba lethot bom ani adu holen fai khul manakta diffuse tawki hairi Amaromda Hill Travel Council More Kuki Women's Union and Human Rights More Amadi More Youth Club na More Ward number 2 gi Gamnong Bengda Nongmai Amadi Lethot Bom Kaplambagi Thongbu Cherol Amada Yaningda Bafongdorakli Imphal Arvan Cooperative Bank Shareholder Development Forum na bank asigi board ki anoba member sing khandringai da bank asidagi loan pinabagi thabak amadi appointment pinabagi thabak paikhatliba si lepkadabani haina fongdorakli Manipur Press Club ta paumi singa unabada forum asigi president oiriba soibam achau singna bank asigi hanagi board member singi matam loikiduna anoba member sing khananaba mikhal haukiba April thagi tangpun gama panda pangthoki mikhal adu hauzik fauba haidoktana security na seal tawduna thamkhre bank asi matam amada awangba thakta leiramba du hauzikti matam gi bank ki luchingba singna mirai chaitha hale haki unaba duda yaukiba forum adugi vice president L Krishna Chandrana board member Khanabagi Mikhal Haidu U Haiduna Hauzik High Court ta case lady Marak Asida Bank Asina loan pinabagi thabak amadi appointment pinabagi thabak paikalaglibasi kanagi ayaba yauduna paikalaglibano court nasu Mikhal gi fal athuba matamda haidoknaba khongthang lokhatpiu haiki forum gi member singna bank asigi shareholder oiriba singi phangpham thokpa dividend sing pithoktaba chahi manga sure haibagi nungaitabasu fongdoraki Asiguma beng asigi bolama tawgraga opalona haidokdana delegate kare delegate mayam gi maraktagi director gi bolekadabni delegate oidabdi yadi aduna maramoradana hauji Manipur da lediba Imphal urban beng asa kanana mahanga dorina masi akoi yam signature as per adopted rules and regulation of election sigi matungna de numit aduda counting si tawdam neba kana agu authority na counting to ya de na thingba no authority as per ai experience ki matugina mot ke to re haibaduri akhoi madumati seno open haibngamdri mot ke to re haibadi akhona chehi manga punagadul neba Thasigi tang taragani thoida More police ki team amana More kaithel da leiba DI parking dagi fare hairiba yaripok nongbrang ngamu khongdagi leihau thabam local sharma chahini fugamathoi apokpa leikhidraba El Bhorot Sharma Sekmaijin Khunaudagi Leisang Them Sanjit chahi kuntraga nipan apokpa El Kishore loinana Imphal West Police na fare hairiba Ingaurok awang lekai dagi Sinam Subhash Chandra Elias Joy Chandra Maitai chahi kungamathoi amadi El Lokenga El Sanjitka anibu tharakpani hairiba yaripok nongbramdagi haikrujam Roma chahi kuntragamari apokpa ais amumacha hairiba mioi sing asi prepark proga karigumba hiram amatada mari lenade haina lona thingkraba lalhaulup asigi cherol amada khanghalakli Manipur gi ahanba India ki oina ahumrak suba National Generic Document Registration System NGDRS Bishnupur gi mini secretariat ta laiba Captain PD Minister Karam Shyam na hangdokre
NGDRS hangdokpagi thoram aduga mari lenana Minister Karam Shyamna haikibada ngasi lamdam asigi oinasu online document registration tawbagi thabak asi laklabanina micham miyamna hana shiltingna office ta chatlamba adu haujikti office ta chatrabasu masagi kanabasing yumda amadi tongan tongan ba mafam singda hangliba CSC singda chatuna ilaina district asida tawbagi khudong chaba fanghalagani haiki loinana asigumba software asi lamdam asida phangnaba hotnabada achauba thaudang lobagi minister na Bishnupur Dishibusu thagatpa phongdoki ngasigi thouramaduda State Information Officer NIC KH Rajen Director General NIC Nita Verma Bishnupur District ki DC Pawan Yadav IAS amadi lamdam adongki miyamna sarukyaki administration se transparency lehna bohna bakanda sungsoi choidna adi achobo mateng ama pangane habagi thajabadu leibanina akoi Manipur sarkar na su yamne hena initiation laudna adi thabak singje tawgani 100% tawbangam adi thabak se tawbaka na mangjin thaba land computerization na su mangjin thaba hojik leiriba ngasi launchtoriba system je hangdokpa na su yam advance hoina adi Bisempurna adi masigi title lorukpa se akoi asugi matek chauthok chaningai ni aduga Manipur ki lamyan ba adi district amani haidana aigi wakalona phaujaba aduga chauthokchabasu phawi Lieutenant Colonel Dharambir Singh gi loinabi Ranju Singh na mahaki mapure babu M sector dagi AR personnel Singh na mafam khangdana puki haiduna High Court ta thakiba case ki hearing lakliba tang kunda amu yaithokre haukiba tang taraga mathoida case asi ngasi yaithorakpadagi matungina Justice Koteshwar amasung Justice Novin Anigi mamangda case thangatliba miyoising amasung AR gi kangbusing case hearing gi damak laki case adu pukhatlaba matung hearing chathaba hauraduna maikai anigi wafam judge anina taba hauki Lieutenant Colonel Dharambir Singh gi loinabina thangalakliba case aduda mahakbu phade posting mafamda chatli chatte haibadu khangbangamloi aduna judge anina Dharambir da mahaki oiba marik chumba warol sing lakliba tangkunda affidavit oina pikhalaknaba khanghan kibaga loinana case adu amuk yaithoki Manipur ki manung hanjinba Chandel district ki manung chanba Sajik Tampa ki Chakpak Khulda nongmagi oiba free mega medical camp pangthok lugadaba kangbu amangasi imphal thadokre camp asi All Manipur Students Union MSU amasung Cookie Students Organization ki esona punna khutsamnaduna hayeng ayuk anganbadagi hauna khul aduda tongan ba analayeng kaya chathagadori bani DM College campus ta laiba MSU ki loisangdagi khongshalamdaida MSU ki President S Manjitna hakshel gi award pa laibana chauna khudong thiba nangliba manung hanjina laiba mafam singda laingakna hakshel gi micheng changhaningi Chakpak Khulgidama Khongsan Gadoriba Khongbu Asida Punna Janims ki Dr. Nipan MSU gi Thomi Taragataru KSO gi Taret Medical Representative Manga Amadi Male Nurse Amana Sarukyari Ngasi Chakpak Khulda Thunglaba Matung Hayeng Ayuk Pung Manga dagi Hauraga Numidang Wairang Pung Manga Fauba Tongan ba Ana Layeng Makhal Kaya Lemna Layeng Gani Amadi Hidak Langthaksu Lemna Pigani Haiki Asi tongan ba Chingi Manung Hanjan Mafum Singda Haksel gi oiba hiramda kudong chaba watna phangli phum sing asi khoi lengakna community health center primary health center amadi primary sub health center sing ching ba leiraga su mathau ning thingna tawdabadagi khoi chingi manu hanjan ba jaga sing da khoi mamon liam laba miyobi gi thawai sing khoi hallaman sing khoi mahiroi sing amadi khoi nupi ngang sing khoi manu matam chadan leikidaba kyam kak mamang thakta thokre asigumba thokkiba thoningdaba tawdok sing ase ngasi lengakna haksel gi lamda chingi manu hanjan leira phum sing asida kudong chaba se kegi matam chana piram magadi sigum tolo todoksin si thom da bi Hindu lining chatpa singi achopu kumhai ama oiriba kang rath yatra na lakpada Manipur ki Chief Minister Nongthombam Birena lamdam asigi miya maru oina Hindu lining chatpa singi mafamda kumhai asigi yafa paujel pirakli mahaki paujel da hai Ingelgi nini panba numitagi hauraga numit tarani chupna pangthoka dauriba kang kumhai asina lamdam asigi miyam gi marakta machil manau oibagi mari da hena nuksi chanaba tangdu leitaba oirasanu hairi Kumja English singni tarani pangi has chatpada yaugadaba pilgrim singda seasonal influenza
meningococcal meningitis amadi oral polio vaccination tobagi thoram lakliba July gi tang 15 gi ayuk pung 9 minute kuntra dagi hauduna Family Welfare Department da pangthok lagani haina Manipur State House Committee gi chewal amada khangalakli Bangladesh ki maming lairaba aiba Ananta Kumar Seram AK Seram da Mahakabi Anganghal Award 2018 piragani haina Sahitya Thopang Lupna hairi award asi Mahakabi Anganghal gi chamaga kunga taruk suba mapo kumonga mari lenana lakliba July gi tang kunga tarukta Manipur Dramatic Union gi holda yenthokani ahanba oina pigadoreba award asida sel oina lupa lising tara amasung citation amamam yawgani hairi BJP Manipur Pradesh na thokpa order amagi matung ina party asigi media coordinator gi thausu puriba CI Chidananda Singhbu additional charge oina spokesperson khalle haina party asigi general secretary administration K Sarat Kumar na thokpa chirol amana hairi Hauzik sanabagi pauda Imphal East District Subruto Mukherjee under 14 boys football tournament Oriental English School KB Unique Model Academy Hengang amadi Goodwill High School Yangang Pokpi Mai Pakre DYASO Imphal East ki meeting makada Kumalampak Artificial Turf Ground da ngasi ayuk sanakiba tournament asigi hanba match da Oriental English School kaibi gi sanaroi sanathoy amadi boicha anina panjil amamam chanduna Free Progressive Academy Uyumpokpu ani amada maithiba pi kibaga loinana ani suba match dana Unique Model Academy hangangi sanaroi TI sana machana panjil manga H Kiran amadi TH Lenin anina panjil ani aduga SIS Malim nganbana panjil amaga chanduna Poirei Khongjin High School bu yamna lakchena panjil tara amada maithiba piki Chatharakliba football tournament asigi ngasi ayuk sanakiba ahum suba match da Goodwill High School yangang pokpigi sanaroi M Ajay Sanana panjil ahum A Afauba amadi S Amarjit na panjil ani aduga TH Raju M Thoithoiba amasung N Dhanakona panjil amamamga chanduna St George High School Wangkhaibu yamna lakchana panjil tara amada maithiba piki Knockout basis da pangthokliba tournament asida team taragani thoina sarukyari chatharakliba football tournament asigi hayeng ayuk match ani sanaragani Imphal East District Suburto Mukherjee under 17 boys football tournament CIH Boyaima High School amadi Bright Career Academy chekon ani mai pakre ngasi nungthil Khumal Lampak Artificial Turf Ground da sanakiba tournament asigi hanba match da CIH Boyaima High School gi sanaroi Bikramjit na panjil ani aduga Arnold amasung Reaction ani na panjil amamamga chanduna Ananda Singh Higher Secondary School Nongmaibungbu panjil mari sinoda maithiba piki Football tournament asigi ngasi nungthil sanakiba ani suba match tana Bright Career Academy chekon gi sanaroi Roger na panjil ani aduga Krishnananda amadi Priyanda anina panjil amamamga chanduna St George High School Wangkhaibu panjil mari sinoda maithiba piki DYASO Imphal East District ki meeting makada ngasidagi pangthokpa hokiba football tournament asida Imphal East District ki manung chana leiba football team tarukna sarukyari knockout basis da chathariba tournament asigi makataba match ani tha asigi tang taraga manga da sanaragani Sub Junior Girls National Football Championship ta Manipur team na champion oiba ngamkhre hairi Odisha gi katakta thasi gi tang amadagi tang taragani thoi fawba chathakiba football championship asida India gi tongan ba mafam singdagi lakpa team kungani thoina group tarek thokna khaidoktuna sanaki haiki ngarang sanakiba tournament asigi final match aduda Manipur na Odisha bu panjil ani amada maithiba piram laga chahi ani gi mantungda amuk Hana Football Championship asigi champion oibangam ki match asida champion oikraba Manipur gi nupi macha sanaroi El Baby Chana amadi I Silky anina panjil amamam chankibaga loinana runners up ta tahuraba Odisha gi sanaroi Sumitra Hemantana panjil ama chanki hairi All Manipur Football Association na thokpa chirol amana khangalakpani
All Manipur Working Journalists Union Amjuna Sinduna Pangthokliba Nipan Laksuba Annual Journalist Sports Meet 2018 gi Manamatum Yentokpagi Thauram ngasi Major Khulda Laiba Manipur Press Club ki Hall number 2 da pangthokre ngasi gi Manamatum Yentokpagi Thauram aduda Chief Guest Roina Sarukya kiba Salai gi Managing Director Narengbam Samarjitna Journalist Sing asi Masama Ufaba amadi Creative oiba Mathau Tai haiba wafam phongduki Chahi asigi haukiba March thada pangthokiba Sports Meet aduda Sarukya kiba Manipur gi tongan ba media firm singdagi journalist kyana ngasigi manamathum yenthokpagi thauram aduda sarukya ki Indonesia gi Jakarta da ngasidagi haugadoriba Asian Junior Badminton Championship ta Manipur macha Marina Sarukyari India team oina Miyoi Kuntrana Sarukyari ba championship asida Manipur macha Ice Sanjit Sharma manager oina team asibu luchingli Arabada bulletin asik headlines amhanam yam thamjage Manipur University ki watok tijinaba UGC amadi HRD Ministry ki mihut sing yaw inquiry committee semlagani haina economic times sa phonglak libasi yabangam loi VC loktokpana amatangai raba dimani haina mushu amadi mutana thamlaki Manipur na India da tinba matamda laikiba matamadugi Manipur ki map adu India ki survey team na lakpada Manipur lengak na puthokuna survey tawbada yahan biyu haina Shiv Sena Manipur na demand tawraki Border pillar number marfuga matho yauna tongan ba issue marida SSUM POFM amasung SWN na kaukiba pungkun marigi general strike na maram oiduna mahausa gi punsida chauna akaiba pikre Desamna thamlakliba allegation pumba aranbani fourth position takrabi mahiroina phangkiba makta soiba laikide haina Board of Secondary Education Manipur bosemna sengtorakti Amasung Loktak Pata Ayush ki Dr. Nurse amadi hidang langthak suna yawba floating dispensary ama leihanbagi state government ki proposal ta center na ayaba pirakle haina Minister James Kumana phongtoraki